Impact Health Link ta ai Momoka Salam na mayam butaram okshari ngasi Health Link ta khana jagadori ba topic asi kidney problems ki matang dani hiramasi ki matang da akupa warol khara thambina ba akhoi ki studio da lengsin dune lebi ba expert asina Dr.Takhellambam Brojen Singh Assistant Professor Department of Nephrology RIMS ni Dr. Bohan Mukta taram okshari Dr. Ahan bada kidney haiba organ asina karino mahaki function sigi matang da haibi yam no ajai akhoi kidney habisi isorna mioi bagi hakchang da pirakpa yamna maru ba important organ amani usually akhoi mi khudimak ta kidney se ani isorna pirai adubu marak ta kanagumba individual sing da amakhaktang pibasu yawi adu mkhoi se kidney amakhak leirabasu adum function di phajana tawduna mioi bagi normal oi ba punsi da hingbangami akhoi kidney si ta chengai da di khutumuk chawba hai tare ko magi asang basina centimeter akhoi centimeter 10 centimeter muk sangi 6 centimeter muk paaga thabna 5 centimeter muk thabni masi akhoi ki khwangi swai da pukta lai masi picture abasu amna marueba organ amani karin kino haibada masina function mayama tawi akhoi ki heart gi kapthol e gi si ki 25% di maunda chali haibadi magi yamna akhoi gi e si chengtok na bagi damakda marueba organ amani maki marueba function sing khara hairabada function de yami adubu khara hairabada akhoi gi maruena akhoi chagi ba pot chai sing asi ji hakchangna magi kanaba posing si loktho horaga lemhau khak haidare hu oiraba toxin mayama thadui akhoi gi nitrogenous waste products kawi mkhoi sing asibu akhoi gi hakchang dagi urine gi through the thon ki ba si kidney na mateng pangi asida natana akhoi gi blood pressure mioi bagi hakchang da leiba bp sing ase fajana control tongna ba hona bada mateng pangi aduga amana akhoi gi saru sayang asi fajana growth lehan bada mateng pangi makhoi na akhoi na chag bi yoba vitamin d ga se magi active form da won thoga akhoi gi thirin dagi calcium ching ase absorb to da mateng pangali asida natana akhoi gi e da yoriba hemoglobin haibase e ji chemba da kidney na mathau yamna pha darkar boy makhoi na erythropoietin ko ba substance ama thadui madugi matungina akhoi na madugi matengna e si chemba da bone marrow haiba saru dagi e chemba matang sida mateng pangi aduga atopana akhoi gi hakchang sida acid base haidare ko acid base ki kenoji pH yamna fixed range amada thamna bohonai masigi ji fixed range da leida da di akhoi se yamna danger oi for example mi singjida acid ki saruk si helabadi heart attack tok thorokpa heart ki khongjel lepkhiba yai aduga almai tawdana tawi aduga loina na akhoi gi chagi ba thakkiba sida yariba excess akhoi gi mahi gi saruk haidare khuna ising bayam thakjalaga he urine mayam chalaiba se ko urine ji chathokpa ngamda da di akhoi ji phungkatna keno tokdune laknaga duine sumaina blood ki volume blood pressure kidney na mateng pangi andagi e sembada bone bu kanna thambada makhoi mayam sing ase gi mathau toba organ makhalamani aduna makhoi ase yamna maru oiba khoi gi hakchang gi picture abasu hakchang gi kayat amani doctor do kidney gi anaba sina kari no tu so hai khoi gi kidney gi anaba ji mayam na di kidney naradi kidney fail oirani gan ta khanba jawe manabumna do ta chena de asum banate khoi kidney gi anaba je khoina ani thona khailok pa yai amana khoi gi medicine na yengba aiti medical renal disease ko yai khoina for example kidney fail oirakpa kidney gi nephrotic syndrome na khoina kidney gi dagi protein gi saruk leak oirakpa sumba sing adagi urine da infection tawba sumba sing asina khoi gi medical renal disease aduga surgical renal disease haibasina khoina usually urologist singna yengi makhoi singa sina nambana nung leibagumba adagi prostate chokthokpa adagi kidney da tumor leiba makhoi singa si khoina surgical renal disease kowi nuna aina hajin made khoi gi kidney gi anaba singa se amuk khoina yengbada magi maram gi matungina khaidobda cause gi matungina khoina primary kidney disease secondary kidney disease haina kongjai khaidok jai primary renal disease haibasdana khoina kamai toge masada atopa anaba sunglei leitaba do kidney khaktang sum narakba usually makhoi singa se khoi gi hakchang gi jin da choirakpa
ima punungi ko jinda khara soyakpa adugi mathakta environment na mateng pangjalaka woirakpa anaba anamba woi aduga atopa mana secondary kidney disease na aikoina amuk etiology di horofam dugi matuina ko etiology gi matuina khaidokpa de aikoigi for example diabetes na naraba mina kidney da solakpa adagi bp la blood pressure leiba mina kidney solakpa or atopa anaba SLE ga haidana nupi da yam nagan balai mokoi singa sidagi maram oiraga kidney da solakpa organa khuna secondary renal disease haina kawi mokoi singa sigi treatment ji tongan tongan ba akoigi etiology ji matuina tongan tongan le aduna aikoina ahan ba hek patient ga lakpa jinda chu mana nari basi karam makhan gi anabano primary ra secondary ra haina khaidokpa jima yamna maruoi ba doctor amagi oi ba thodang ni almanya tor matung dai koina next further step si approach tawi do doctor kidney nare haiba se sidi akoina kamain tawraga khangakan asi marak mamang ai kenom taga haijauge akoigi kidney gi anabaga kidney failure ga hoji kan do koigi aina ngasai su haijagre kidney na ba jiti simple kidney da nungum leisan ba adagi hek infection tauba natraga protein leak oiba sumba china aikoina kidney naba hana kaure adubu mokoi singa se kuina na chalagrabadi ayamba kidney gi anaba singa se kidney failure oiba yai kidney failure haibadi aikoigi asagi kidney manan toramba function asagi aina haijaba hakchangdagi ising ahenba lokthokhiba adagi aikoina chagiba thakibagi dagi tholpa nitrogenous waste product sing asi mapan da thohan gi ba mayam sing asi tawba ngamakdraba kando adudana aikoina kidney failure haina kawi aduna aikoigi kidney gi somnang gi kamaina khanggadagi haiba kidney gi anaba che aikoina khangnabagi upai sidi aikoina toichi kidney gi patient jina lakpada magi clinical sign symptom khara machi yengba aduga atopana aikoina investigation test khara toba haidi sign symptom jingdana aikoina patient sing asi usually makoina na lakpaji makhom mukhut pongkhatpa haidi sai kidney na ising hemba lokthom mani som thakchalini kidney nan lokthop ngamakdrabini makhom mukhut he pomakpa adagi sai gi aina hajaba e sembada mateng pangi ana e gi changji nemdharani aduna patient ji yamna waganba adagi masai protein chabdagi tholokpa nitrogenous waste product singche khoi mokhoi sing asi hakchangda yamna test lehenda ba adagi warning hanba mayam chi phawi aduna patient do ma chaba thakpa yaroi adagi warning chaningdana adum leigani adagi yamna henna sokthaba khotpa toragani adagi atopa mana mu akoigi mana saru sayang ji kankhalan bani adu kidney na naraba mi amadadi or na kidney na failure sala abadi khangudana saru ga je akoigi sokpa panba yaudana heda teklakpa yam fragile oi ba dare tekan ba sumai tawduna sumbagi clinical science symptom sing asi lei aduga yam henna advance oirako matamdadi patient ji even koigi chingba adagi na coma chatpa sumai torokpa su yai aduga doctor kidney gi problem se nupa ga nupi ga se karambadana hena nakan bage koigi kidney gi problem ji nupa ga nupi ga ji nupi sida koigi nupi jing ji makoigi miron ba keno matam se masida aikoigi kidney gi anabasi khara hena extra oina tawi nupa mayam da nari basidagi makhoi sina hena kitang laibak thiwa haigadra aduna aikoina pre eclampsia haidana miron matam sida bp wangkhalakpa adagi sum kidney dagi protein leak oi khalakpa main tawdana aikoigi kidney ji sokpagi condition ama lei masi aikoigi nawpham je sengna da placenta ji na mana substance khara thadokpa aduna kidney da effect tawba siman lei aduna aikoina miron ba matamda nupi singna chang naina antenatal checkup chatpigadabani aduga magi blood pressure adagi urine test marmakta adum doctor na taw hairakani mokoi singa ju tawbigadabani adugi mathakta atopana nupi oi bising sida moida risk leiribasina amu koigi for example concept oigra matungda ko yamna expert oidaba mida hek abortion to hanba sumna sumai to ba yamna luba nanba mafamda koigi delivery tawdaba adudagi infection tawraga sepsis chatpa kowi mahik changgibadagi changthongda aduna mu sok chalaga kidney failure henbagi sang heli anduga atopam na koigi placenta je nawpham je masam thanda machet am hek tatlakpa abruptio placenta yena kawi akoina ko
ꯑꯗꯨ ꯁꯨꯒꯨꯝꯕꯁꯤꯡꯁꯤꯗꯁꯨ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯅꯨꯄꯥꯒ ꯌꯦꯡꯅꯔꯨꯕꯗ ꯅꯨꯄꯤꯒꯤ ꯀꯤꯗꯅꯤ ꯅꯥꯕꯒꯤ ꯁꯔꯨꯛꯁꯤ ꯈꯔ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ autoimmune disease 하이나 강나반 disease kharalle 거기 진지다 소이라가 거기 학장기 가야스다 거기 이사기 이신의 attack tawba admai tawdana SLE gana atopa anaba kharalle bako mkhoi singasi nupidana heli kaino mkhoi ji nupaga nupiga changdamnabada 1:9 gi hinsap tawi nupidana hena naganba adu moiji kidney de yamna hena sohon bangambagi anaba makhalamani sumai tawdana nupi singasina khara hena nupadagi kidney gi anaba lay aduna aikoigi su International Society of Nephrology and nephrologists mayangi conference kano association amle aduna aikoina World Kidney Day and chahi kudingi kidney gi anabasi gi maramda mayamda awareness pinaba aikoina hek tawjai adu handaki 2018 do adu jo aikoina kidney disease and women health ana tawraga theme du leiki adu da aikoina mainly highlight tawjaning bachi nupi jingji antenatal checkup si phajan tawbiba delivery aruba nanba mphumda tawbiba masidi nupanda tawba yabana da extra oina nupi da leiramni dana ko aduna mayam singa si kidang awareness leiraga nupi da kidney nabgi sangche handana bidam da aikoina program ju sinjaki alo doctor mamang doctor haibi hiwa kidney failure gi matang da kidney failure se sigi makhal se kya ne ke adu so hoi hojiki kidney failure se kidney kana gum da kidney na naram madung da fail oi bagi chang se si akoina makhal ani thona khaidok jai amana acute renal failure hai amana chronic renal failure hai acute renal failure hai bisdana akoi gi suddenly matam short duration hai dare ko days and weeks na hai akoina di mari mangani na da hapta mani sida khangna na salakpa sumba sina acute renal failure kawi masigi maroi ba maram sing di aikoina aikoigi swaida di yamna common oi baji wo ba phaibe umba to ba dehydration to ba haidare ko kidney da e chen bagi sang je handagi ba andagi smai to na koi heart attack hek to ba septic shock I mean cardiogenic shock kawi andagi aikoigi infection to ba malaria na ba andagi aikoigi lin na chikpa gumba sumba jingjida kidney je hek failoi bagi yabagi chance yamna wangna lei ana mokoi singa sina acute renal failure kawi andagi amana chronic renal failure haidana haina chronic haisna khara kuina haiba ko koigi sumaina acute renal failure ji jo even up to 3 months ki matung da jo sangto ba samna kidney gi failoi basina 3 months dagi helaba adu eda di moije akhina chronic renal failure kawi mokoi si recovery ki chance khara neme and chronic renal failure gi maram jina akoina hujiki pitbido oina di khwaidagi maru oiba maram che first most important ko si diabetes way diabetes and the blood pressure and the kidney the nung lesion ba and the gi sumaina nga sai ina haijagi ba autoimmune disease SLE nupidaga nagale haiba sumba singa sina kuina kidney si sum chokla ga leibasina chronic renal failure kawi chronic renal failure haibasidi usually moji progress way tha naramadunda tamna progress way ni aduga chahi kharagi madunda ma je dialysis toba natragana aikoigi transplant toba kidney sinba haibdo adu singdo darkar way kani adu doctor dai khangjaning ba wafam kya le dum matang sa break matang size break am lawjage break te ki yamna thuna hanjarake impact health link meeting ta don lebiu mayam bo mukana taram oksari ngasi health link ta khanajarami ba topic asi kidney problems ki matang dani doctor huzik doctor na so dialysis ki matang da high grade to dialysis amasung magi transplant se sig matang so high hoi kidney ji failure obdi magi treatment je koi gi kuina keno toro madung de dialysis na transplant asini aduga koi gi atopa anaba kharada di dialysis na transplant ji yotri matung mang de jo koina treatment ji aggressive treatment to boyai for example SLE gana haiba aina hajagi bana ba nupi da khana gan bodo adum de koina immunosuppression haidna pidana tawraga maje dialysis na transplant ji yodana bohona jai adubu once yamna advance way grabadi dialysis na transplant haiba sida adum tarai adu dialysis sina aikoina makhan ani sui
amana akhoi machine to ba hemodialysis kawi khoi aina sigi keno si sina akhoi hemodialysis ki port amana se akhoi artificial kidney ni akhoi mioi bagi hakchang da leba siga samana na kidney ma na function khara di watli nature oidrabni number ko adugo masida akhoi na easy akhoi easy nakana madagi thajalaga masida chalhalaga aduga nakana madagi na akhoi na dialysis ko ba mahi amaga mai si manung sida chenthok chinjin tongna le opposite sida ko adu doraga sengtokpani sina hemodialysis ko we sina akhoi machine nama darkar oi electricity darkar oi aduga hospital setup ama leiba darkar oi masida patient ji laga akhoi mukoi ji dialysis tawbi gadabani aduga hapta amada yamdrabada anirak hobada tawi aduga sum yamna kuisalaga na akhoi hapta amada ahumlakumba tawi atopa dialysis makhalamana akhoi patient na yumda sum tawjaba yaba akhoi patient na khangnaba londa home dialysis haina kaujai peritoneal dialysis kawi akhoi doctor gi tamdana ko sidana akhoi puksida akhoi gi pipe macha ma hapire operation macha ma tawraga aduga akhoi ji akhoi training tawre patient ki party mai attendant amada training tawbiraga akhoi gi puktuda akhoi gi hidak solution ama hapani aduga pung manga thamba taruk thamba patient dugi condition dugi matuina thamaga adu amuk chingthokpa haidi pukki akhoi gi puk manung ji yawiba membrane ama leyaba ko peritoneal membrane ana aduga moi gi sida yawiba fiber ji ga haipet manaba haidare semi permeable membrane ko yakan aduna akhoi gi isorna akhoi da yamna nung keno tongna nungsina pibiramba makhalamani even kidney failure matunda ju puksida akhoi gi dialysis to ba yabagi sumba facility ama pibirami adu akhoi gi hujiki peritoneal dialysis na akhoi na anamana Manipur gi setup da de akhoi gi yamna lapa singda kaida ko khara lapkiba lambi thong khudong chadaba jaga jingje moi dialysis machine dialysis to na ba hapta man anirak imphal da lakwa kaidoba si yamna wai kaya aduga akhoi dialysis center ji ju Manipur da anamana imphal city chwaida oina concentrate tawi periphery da amuk leitriaba aduna maram moduna akhoi na moida emphasis piraga tawhali senapati tamenglong more sumain arab da ilakpa jingse mokoi do tawraga adu mokoina every month check up lakpa yai aduga hojiki hemodialysis na mu akhoi gi hapta man anirak adum lakpa aduga mokoi singa si gi mathakta akhoi gi kidney transplant na best option ni kanagumba man kidney fail oirabadi akhoi kidney transplant ji toba yai kidney ji kanagumba masa phaba mi amadagi magi akhoi blood group A B group to akhoi andada chanaba mi amadagi lauraga akhoi na puksida thami puksida thamaga akhoi gi e gi utong ji samjan halaga adada transplant tobani aduga akhoi na transplant tor matungda patient ji magi kidney ji mi amadagi laururimni na akhoi gi hakchang ji da foreign oina uiba ko foreign body oina ana reject tongna bo honare aduna reject tawdana ba akhoi na immunosuppressant na hidak pijai asigi hidak sidi akhoi na yamna kuina ma adum lifelong chaba darkar oi aduna transplant tor matungda patient amada khara kudong chadaba thokpa yaba je akhoi ki infection gi chang se moide heli kaino da masada immunosuppressant hidak mayam ji chabani na aduna marak marakta mokoi akhoi na regular follow up tawi aduga mokoi na chariba hidak tu gi level je akhoi check tawraga dose sum adjust tawraga thambiba aduna main tawraga sum kuira kuira gadi mokoi gi paisa gi kharsa ji ju handare hidagi dose sum handarakba aduga doctor hojiki kidney gi dialysis tawba matam ko tawri ke ke sida akhoi chaba yaba yada magi diet si matang dialysis tawri ngai da ai kenoina dum haijarage punna akhoi kidney gi anaba mi jingji akhoi kidney once kidney jin fail oiraba tarabadi fail oiraba matungda di akoina sagi kidney torma function jingji loina bo wala doini aduna akhoi sum potassium gi saru hengalakpa adagi ising gi chang henjalakpa hakchangda smai todana makhan makhan gi adagi phosphorus gi chang hengalakani ko kidney na sai sungdokadoni urine da phosphorus thadomineba thadokpa ngamdo smai todana makhan makha gi environment da akaiba lakpa mayam leire akhoi gi hakchang sida aduna mokoi singa se akhoi na kidney gi ju stage dialysis tawdringai natraga transplant tawro matung sumaina khaidok yai adu dialysis tawdringai gi tawdiba stage jawdringai gi mamang che sida di patient sing ta akhoi na protein gi saruk si khara restrict tawna ba hai aduna mokoi na chaba ya ba ji akhoi na
0.8 gram per kg body weight na hairaga maina tawraga prescription GP adu exact won badi khara wai du chorana maina follow tawle aduna protein gi saruk handan ba na protein gi saruk sida akoina protein ji kari kai dagi phangge da meat adagi nga chumba adagi sangom kuma akoigi leidana ko sugumba jingji khara restrict tawhali kaigino da moi jingji protein gi saruk si yamna chachanal dinga sagi urea haidana creatinine haidana lei akoigi hakchang gi tholei ji adu moi ji helaga patient ji chaning da ba phokpa warning ba mayam ji thole adagi amana potassium gi saruk si wangkhatpada si thingna buidam da akoina wahi yam chachandaba akoigi potassium gi saruk sing ji di maruena wahi da yam yawbuni na ba ko aduga akoigi asangba mana masing sigumba jingji da ju yamna yawi aduna makhoidu dagi khara ngakthokna ba akoina injang ji mana masing jingji thongdri da hana phutoga mahi lokthokpa aduga chaba aduga atopa akoigi sum hakchang da phattaba leidana ko smoking adagi pain killer mayam ga jide akoina dum avoid tawgadabani aduga atai di dum marang kaina dum chaba yai dum maruina akoina yamna wari ji adagi atopa mana ina haibda chithagumna thumgi sarusima sol ko thumgi sarusima ju restrict tawgadabani aduna thum yawna yawba pot for example akoigi soda baikap da akoigi baking toba akoigi ban gumba dai roti akoigi bakery ki posting ji sodium yawidana ko adagi alu uncle chip kan tawri ba chingche hojiki adum market ta phangba chingja sumai tong ji restrict tawgadabni maruina na protein restrict tawba adagi potassium handana bo hona ba aduga thunggi sangji handana bo hona ba excess ising thakchandaba ba khongkhut pomati ko mayam ji maruina diet ki kitan samlapda di sumai nan lawri aduga kidney problem se laktana ba khoina kari check-in thawrang prevention ji khoi prevention ji sumai khoi ani thongna khaidok bo yai amana kidney sungna na ana masa da mioi ba mada masa ana ba sunglei leitaba healthy individual ama o nadragana sam ana ba khara leiraba for example diabetes leiraba dumba mi group amada khoi gi sungna na driba mi group si dadi kidney na naraktana ba se khoina maruina point khara di khoi ji yamna active oina leiba healthy lifestyle ko haidi yam koi regular exercise to darkar way aduga weight si henkal handana ba weight maintain to by every day ko walking chatna khutna dagi excess yamna chak koi gi chaba thob yamna hena chasanda ba balance diet ama maintain to ba adagi phatta habit haidai ne ko ena jagi smoking gumba sumba jingji tokpa adagi koi gi doctor gi prescription yaudana pain killer gumba hidal antak chu pangcha chasandaba chumba singa sinna prevention noi nadriba mi da nara abaman anaba leiba mi amadana for example diabetes leiba hypertension leiba mi amadana moje regularly doctor gi manakta chalaga kidney gi narakpa yabagi chance leibra haidana yengthokpigadamni for example koina urine test toba the ida serum creatinine urea KFT function toba sigumba singa si togani aduga maruina mana nariba anaba dugi doctor na piba hidak to chang naina chabiba diabetes horegana diabetes ki phajana control to no hidak doctor na irapadu pija biba hidak insulin kapaga kabiba diabetes blood pressure horegana BP ki hidak chang naina chabiba sumai to dana adagi nung leiragana nungji matam chana yengthokpiba sumba singa sinni prevention gi maruiba step singchi aduga doctor kai gumba nungse leire adu mayam hekta ising thaga kainga su dum haidana ko sigi matang da sai khoi nungchidi size dugi makha polani adagi leibam dugi makha polani masina koina urologist aina sai jagi bido nungi doctor urologist surgery gi part oina number tore adugo usually koina jutsum thengnarakpada 0.5 mm haida ni ko 5 mm haiba koi mm half of the centimeter je si chawo bodi adum kidney ji nandha bangami adu maina to ba kambuji di adum ising marang kaina thakadubni aduga ising ji ekoi gi even nung ji khara chawra bawda adum sing thakpadi kanai kaigino da ekoi gi dilute tawraga thami urine ji concentrated or di ekoi gi sum phamjalaga da ba ekoi gi kaino ising daga jo ekoi thum sum yam thadara di sum phamdara idana ko khajiga thadara di adum mahi langa dum leidana ko main to dana ising thakpaji di prevention gi nung leibadagi prevention to bada yamna mateng pangi aduga nung gi size na bigadi kidney dagi nung do tahan bada ju ising na mateng pangi doctor aroibada message ang hata bibiram mayam da ina hajaning badi ekoi kidney gi na kidney dagi narak tanaba yamna kana honasi aduga
masigi damakta akhoi kana sungna na da mi ma werabadi chabada machi oiba balance diet chabiu regularly hakchangi okagi regular exercise tobiu adomna blood pressure or diabetes na birabadi doctor ki manakta regular chatpiduna marakta adom doctor na haibadu follow toroga kidney function test amadi urine gi test tobiduna adomgi kidney narakta ba amadi adom ana ayek yaudaba punsi ama maren lenbina bagi damakta aina isoda khorum thakachari doctor gi matam yamlaba matam khara kaithopiraga kidney gi matangda mamal yamlaba wafam kara thambi bagi damakta doctor Brojen thakachari thank you ngasi damakta di matang asida impact healing loishinjare mathangi chayolda anoba topic ama mupuduna laksage ngasi damakta di kainana ba yathani jare